kainaba nungsibasiga thungnaba nungsibasiga karambane hena nungsiya kainaba nungsi kainaba nungsi kainaba nungsiba kainaba nungsibasini kainaba gi nungsibase kai haitare thungnaba gi nungsibana inakta leirabnina tasengna dum toina urabnina nungsibado kitang handare haitare ko ado kainaba gi nungsibasina sum mabu ningjing aga sum nungsibe hengale haitare ko karigumba support karigumba hari kainakhiba midu ya pet magi sakpham or magi kainoje kanagumda malura gadi magi te ningjingba adumana yam kai haitare adum ningjingdana ta lei haitare maga hek mana wek thangner su ko ma dum ore winning ba ko hat nungsi ba se su khau hong nai de ba dum thungna ba se thungne mai nak lai ro ne ba adum kaina ba se de ko bangam de sunflower farm se la iba mi mayam sika koina makoida haidi question khara khatang hangjage ko kitang haidi entertain hoina ba entertain hoiba question sida makoina kri pa khompira ke da koi modu yeng se bu ko akoina ngasi sida sunflower farm sida lai se sunflower yeng ba khatang gi wana te ba lai sing se ura kanda akoina wakhan se kitang nok thoi dana aduduna wakhan ngak patha ba lak pa nga tani sida lai mayam se su akoi sa mani aduna makoida question wahang jat haidi yamna kai noi bidi hangaroi ko sum nokning ba adigi koi gi punsi da thengna ba wari di oi done ba ko sum love line dai tai romance ki line dai tai ko sum nokning da adumaina hanga ka da ko kai pa khum pi da district ko aduga ai gi min thoksom sandras adagi ai gi loina bigina ibitom bi devi Kaya lagi di bawah. Dikit mama. Eh, petang sana saya kerja. Mingam tadi. Wah, kan dah cari. Adi. Mingai biro. Adi. Mingai biro. piba Mingai biro. Ningthem Kakak gini, kakak masih kere. Wah, kan cari kan. Ngasi sunflower farm sida lai se Sunday su oi bagi koi thok ba lai ne ba ko akoi se hauji lan budi lan oi ne ba ko lan oi tar ga koi wakhan ji tum war ga lei badi ya ba na te hai badi wakhan wa tar ga koi punchi tension doi ne punchi tension ba ya da ni na nungai bagi wakhan da mung lai ne ba ko yani kakak ga sana yani ado koina ngasi laksari se Misho TV ne ba ko khangbiram ga ne dum ko Misho TV ne laksari se su ngaktang haidi topa koi khangna bana tringa sina ma thengna bani ngaktang thengna ka na koi jo khan nungai bra nungai ti bra mi sigi misina koi ka mai tawra ga lei do khangning bagi su laksari ne ba ko ado kaka hoi gi mota sumaina sunflower farm se mayam ma handak se hine hendra hoi tawrai sa sumaina tawra ko se kai phaubi ge haidi akoi manipur sida ahong bala ira natragan de hena sokcha la ira hai bagi kenu Masih ahong bolak pun hai biaya ya. Aku ini paisa tan bagi lam bida ko. Ati kena tahu terus aku ini semilon jika sukses lek pak, karbar season lek pak. Lain ini ko irang sih nama orang mereka lockdown kisu saya teng pang ba. Mata tu kita ngori tu sih gum baca putora. Jadi aku ini mai magi income dolak cai dana ko. Ado miu bagi ngak aku ini tension aja di punci sih tension ngat ni. Ado ngak su pota boleh lah. Aku isu lah pani macam su lah pun sih. Ado kakak hoi gini ni, wei ada lagi sah. Moi kya kakak hoi kan tiap dia. Asal dia orang kaya orang tang kita orang. Ado yarak tre soi koi chanam tang hang sage bapa. Kakak hoi couple life loi change ko. Loi chang bire ko couple life. chang do si ori Chang do karam mana chang tri sa. chang do Hai na gum sa. couple life am sang chom chang ri de Am sang tri ba. Oh, ado ni sang tri di kaya nama hang sage bapa. Aku miwe pun si janu si nungon gi stia se kan bayar di dana. Ado kakak hoi jum theng orang kan ni. Nupi koi pa koi ram do tu di. Aina khang jalu ra. Ado theng ram do ne bapa. Ado da kasai ki aku ki kaina ba nungsi basiga thungna ba nungsi basiga karam bane hena nungsiya. kainaba nungsi Kaina ba nungsi? Kaina ba nungsi? Kaina ba nungsi ba ni? kaina bagi nungsibase kai haitare thungna bagi nungsibana inakta leirabnina tasengna dum toina urabnina nungsibado kitang handare haitare ko ado kaina bagi nungsibasina sum mabu ningjing aga sum nungsibe hengale haitare ko karigumba support karigumba hari kainakhiba midu ya pet magi sakpham or magi kainoje kanagumda malura gadi magi te ningjingba adumana yam kai haitare adum ningjingdana ta lei haitare maga hek mana wek thangner su ko ma dum ore winning ba ko hat nungsi ba se su khau hong nai de ba dum thungna ba se thungne mai nak lai ro ne ba adum kaina ba se de ko bangam de aduga ko hena maga hangjage ba sagi thungna ba nungsi kainakhiba nungsi ba ne na nungsi hai aduga
ꯑꯩꯒꯤ ꯑꯣꯏꯔꯔꯣꯏ ꯈꯪꯂꯕ ꯅꯨꯡꯁꯤꯕꯁꯦ ꯀꯥꯏ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯦꯛ ꯊꯣꯛꯅꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯔꯔꯣꯏ ꯈꯪꯉꯕ ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯖꯔꯨꯔꯒ ꯑꯣꯏꯔꯔꯣꯏ ꯈꯪꯉꯕ ꯅꯨꯡꯁꯤꯕꯁꯦ ꯃꯥꯁꯦ ꯑꯩꯒꯤ ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯒ ꯐꯖꯅ ꯊꯥꯗꯣꯛꯈꯤꯕ ꯑꯃꯒ ꯀꯔꯝꯕꯅ ꯀꯀꯥꯒꯤ ꯑꯁ ꯑꯩꯗꯤ ꯃꯗꯨ ꯂꯦꯞꯄꯂꯥ ꯑꯩꯗꯤ ꯃꯤꯠꯇꯒꯤ ꯑꯗꯨꯝ ꯄꯤ ꯇꯥꯔꯦꯕ ꯑꯣꯏꯔꯔꯣꯏ ꯈꯪꯕꯗꯣ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯑꯦꯕ ꯑꯗꯨꯅꯦꯅꯀꯣ ꯌꯦꯛꯊꯣꯛꯑꯁꯨ ꯑꯗꯨꯝ ꯂꯧꯒꯦꯅ ꯈꯜꯂꯦꯕ ꯑꯗꯣ ꯌꯦꯛ ꯊꯣꯛꯇꯕꯤꯗ ꯀꯩꯒꯨꯝꯕ ꯀꯀꯥꯁꯦ ꯄꯥꯈꯪ ꯅꯠꯇ꯭ꯔꯒ ꯄꯥꯈꯪ ꯉꯥꯛꯇꯅꯦ ꯑꯗꯨꯗꯤ ꯀꯩꯅꯣꯃ 1 2 3 4 5 ꯁꯤ ꯄꯥꯈꯪ ꯉꯥꯛꯇꯅꯦ ꯁꯦ ꯑꯗꯨꯗꯤ ꯁꯣꯅꯥꯒꯗ ꯄꯨꯂꯞ ꯆꯪꯕꯤꯔꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯪꯉꯣ ꯁꯤꯗꯕ ꯀꯀꯥꯒꯤꯗ ꯅꯨꯄꯤ ꯀꯥꯏꯅꯈꯤꯕ ꯌꯥꯎꯔꯦ ꯌꯥꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯅꯕ ꯂꯩꯔꯕ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯈꯪꯅꯕ ꯀꯩꯗꯧꯕꯩ ꯂꯩꯇ꯭ꯔꯤ ꯀꯥꯏꯅꯈꯤꯕꯗꯒꯤꯀꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅꯕꯁꯦ ꯃꯇꯝ ꯈꯔꯗꯤ ꯒꯦꯞ ꯊꯝꯃꯒ ꯕ꯭ꯔꯦꯛ ꯊꯥꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯀꯥꯏꯅꯈꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯨꯏꯔꯦ ꯆꯍꯤ 4-5 ꯁꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯁꯦ ꯀꯥꯎꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯥꯏꯅꯈꯤꯕꯒꯤ ꯋꯥꯔꯤ ꯈꯤꯇꯪ ꯂꯤꯕꯤꯔꯣ ꯀꯥꯏꯅꯈ꯭ꯔꯦ ꯃꯥꯁꯦ ꯑꯩꯒ ꯈꯪꯅꯔꯝꯃꯦꯀꯣ ꯈꯪꯅꯔꯝꯕꯗꯒꯤ ꯁꯨꯝ ꯃꯣꯏꯒꯤ ꯂꯩꯀꯥꯏ ꯁꯔꯥꯎꯟꯗꯤꯡ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯑꯃꯁꯨ ꯈꯪꯅꯕ ꯑꯗ ꯑꯗꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯗꯒꯤ ꯅꯨꯄꯤꯁꯨ ꯊꯥꯖꯗꯕ ꯑꯗꯩ ꯑꯗꯨꯝ ꯀꯣꯏꯈꯤꯗ꯭ꯔꯦ ꯈꯔ ꯂꯩ ꯍꯪꯉꯣ ꯀꯣꯏꯁꯟ ꯌꯥꯔꯕ ꯀꯀꯥꯒꯤ ꯃꯤꯡ ꯍꯥꯏꯕꯤꯔꯣ ꯕꯦꯅꯨꯙꯣꯔ ꯀꯧꯋꯦ ꯑꯣ ꯉꯁꯥꯏ ꯄꯥꯕꯨꯡꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯥ ꯍꯣꯏ ꯁꯟꯐ꯭ꯂꯥꯋꯔ ꯐꯥꯔꯝꯁꯤꯒꯤ ꯑꯗꯣ ꯉꯁꯤꯒꯤ ꯁꯟꯐ꯭ꯂꯥꯋꯔ ꯐꯥꯔꯝꯁꯦ ꯏꯄꯨꯅꯁꯨ ꯉꯁꯥꯏ ꯋꯥꯔꯤ ꯂꯤꯕꯗ ꯁꯝꯂꯞꯄ ꯑꯃ ꯇꯥꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯏꯄꯨꯒ ꯏꯕꯣꯛꯀꯒꯤ ꯂꯞ ꯁ꯭ꯇꯣꯔꯤꯁꯨ ꯍꯥꯏꯐꯦꯠ ꯂꯤꯔꯦꯕꯀꯣ ꯉꯁꯥꯏ ꯑꯗꯣ ꯀꯀꯥꯒꯤꯁꯨ ꯂꯞ ꯁ꯭ꯇꯣꯔꯤ ꯍꯥꯏꯐꯦꯠꯇꯪ ꯂꯤꯕꯤꯔꯣ ꯑꯩꯒꯤ ꯂꯞ ꯁ꯭ꯇꯣꯔꯤꯁꯦ ꯊꯨꯡꯅꯔꯛꯄꯒꯤꯅꯤꯀꯣ ꯀꯥꯏꯅꯈꯤꯕꯩ ꯅꯠꯇꯕ ꯊꯨꯡꯅꯔꯛꯄꯒꯤꯁꯦ ꯀꯨꯏꯔꯕ ꯋꯥꯅꯤ ꯑꯗꯨꯅꯅꯦ ꯀꯨꯏꯃꯜꯂꯦꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯟꯕꯤꯕ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯦ 10ꯃꯨꯛ ꯁꯨꯔꯦ ꯑꯩꯒ ꯃꯥꯟꯅꯗꯣꯔꯦ ꯑꯩꯒꯤ ꯆꯍꯤꯒ ꯃꯥꯟꯅꯗꯣꯔꯦ ꯍꯥꯏꯕ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯀꯥꯒꯤ ꯃꯦꯗꯥꯝꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯔꯛꯈꯤꯒꯦ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯂꯤꯕꯤꯔꯣ ꯊꯦꯡꯅꯕꯁꯦ ꯀꯥꯎꯔꯦꯗ ꯀꯨꯏꯃꯟꯒꯦꯗ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯁꯤ ꯁꯟꯐ꯭ꯂꯥꯋꯔ ꯐꯥꯔꯝꯁꯤꯗ ꯂꯥꯛꯏꯁꯦ ꯀꯀꯥ ꯍꯣꯏꯅ ꯆꯍꯤ ꯅꯧꯔꯤꯀꯥꯟꯗꯒꯤ ꯁ꯭ꯇꯦꯖꯇꯨꯒꯤ ꯑꯣꯏꯕ ꯃꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯦ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯑꯗꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯍꯥꯏꯗꯤ ꯋꯥꯈꯜꯁꯤꯗ ꯂꯩ ꯃꯅꯥꯛꯇꯕꯨ ꯆꯪꯉꯗꯤ ꯋꯥꯈꯜꯁꯦ ꯏꯅꯧꯗ ꯅꯧꯊꯣꯛꯏꯗꯅ ꯉꯁꯥꯏ ꯀꯀꯥ ꯍꯣꯏ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯒꯥꯔꯗꯦꯟꯗꯒ ꯆꯪꯉꯛꯄ꯭ꯔꯥ ꯑꯩꯈꯣꯏ ꯃꯇꯝꯗ ꯆꯪꯉꯛꯇ꯭ꯔꯦ ꯔꯦꯁꯇꯨꯔꯦꯟ ꯑꯌꯥꯝꯕꯅꯤꯅꯀꯣ ꯃꯇꯝꯗꯨꯗ ꯒꯥꯔꯗꯦꯟꯁꯤ ꯏꯊꯦꯡ ꯊꯦꯡꯅꯗꯦꯕ ꯃꯇꯝꯗ ꯒꯥꯔꯗꯦꯟ ꯏꯊꯦꯡ ꯊꯦꯡꯅꯗꯤꯌꯦ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯁꯤꯗ ꯑꯣ ꯑꯗꯨꯗꯤ ꯀꯀꯥꯒ ꯅꯦꯅꯦꯒꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯣꯏꯅꯀꯣ ꯀꯀꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯗꯨꯒ ꯅꯦꯅꯦꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯀꯀꯥꯅ ꯌꯥꯝ ꯄꯥꯝꯅ ꯂꯧꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯅꯦꯅ ꯍꯦꯟꯅ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯂꯧꯈꯤꯕ꯭ꯔꯥ ꯑꯩꯅ ꯍꯦꯟꯅ ꯈꯔ ꯄꯥꯝꯅ ꯂꯧꯕꯅꯤ ꯑꯗꯣ ꯀꯀꯥꯒꯤ ꯄꯨꯟꯁꯤꯗ ꯀꯥꯏꯅꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯀꯥꯏꯅꯕꯗꯤ ꯀꯥꯏꯅꯗꯦ ꯈꯔ ꯁꯁꯄꯦꯟ ꯂꯩ ꯍꯥꯏꯇꯥꯔꯦ ꯅꯦꯅꯦꯁꯤꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯕ ꯀꯌꯥ ꯁꯨꯕ ꯑꯣꯏꯗꯣꯏꯅꯣꯕ 3 ꯁꯨꯕꯅꯦ ꯃꯃꯥꯡꯒꯤ ꯑꯅꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔ ꯀꯥꯏꯅꯈ꯭ꯔꯤꯅꯣꯕ ꯃꯃꯥꯡꯒꯤ ꯑꯅꯤꯁꯦ ꯁꯨꯝ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯁꯨꯝ ꯂꯥꯞꯅꯈꯤꯕ ꯃꯇꯝꯗꯨꯗ ꯐꯣꯟꯁꯨ ꯀꯩꯅꯣ ꯇꯧꯗꯦꯗꯅ ꯊꯣꯛꯇꯕ ꯆꯤꯊꯤ ꯏꯅꯕꯅꯤꯅ ꯄꯣꯁꯃꯦꯟꯅ ꯆꯤꯊꯤ ꯌꯧꯍꯜꯂꯛꯇꯕ ꯑꯗꯩ ꯁꯨꯝ ꯀꯥꯏꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯄꯣꯁꯃꯦꯟꯗꯣ ꯁꯥꯎꯅꯤꯡꯉꯤꯀꯣ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯀꯀꯥ ꯃꯤꯁꯣ ꯇꯤꯚꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯤꯕꯩꯗꯃꯛꯇ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯁꯤ ꯐ꯭ꯔꯤꯗ ꯊꯝꯕꯁꯤ ꯑꯁꯨꯝ ꯍꯥꯡꯍꯟꯕꯁꯤ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯅꯕ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯐꯦꯟꯁꯤꯡꯁꯤ ꯇꯧꯁꯜꯂꯨꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯂꯩ ꯑꯗꯨꯅ ꯄꯨꯄꯨ ꯅꯨꯃꯤꯠ ꯂꯩꯁꯦ ꯑꯃꯨꯛꯇꯪ ꯊꯥꯗꯅ ꯌꯦꯡꯁꯤ ꯃꯁꯤ ꯃꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯒꯤ ꯑꯩꯈꯣꯏꯗ ꯆꯪꯉꯤꯕ ꯄꯩꯁꯥꯗꯨꯗ ꯑꯣꯏꯁꯨ ꯈꯔ ꯈ꯭ꯔꯣꯁꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯎ ꯑꯣꯏꯅ ꯂꯧꯕ ꯃꯇꯝꯗꯁꯨ ꯆꯍꯤ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯂꯦꯝꯃꯛꯄ ꯐꯥꯎꯕ ꯆꯥꯕ ꯀꯣꯟꯅꯕꯗꯒꯤ ꯂꯦꯝꯃꯛꯄ ꯐꯥꯎ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯤ ꯇꯧꯗꯦ ꯏꯁꯨꯕꯨ ꯈꯟꯅꯔꯒ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯂꯩꯁꯤ ꯊꯥꯈꯤꯕꯅꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯊꯥꯕ ꯍꯧꯕꯅꯤ ꯑꯗꯨꯗꯒꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗꯒꯤ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯗꯣꯛꯄ ꯍꯥꯏꯒꯗ꯭ꯔா ꯃꯇꯝ ꯑꯃꯗ ꯊꯥꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯁꯨꯃꯥꯡꯗ ꯏꯪꯈꯣꯜꯗ ꯂꯩꯀꯣꯜꯗ ꯒꯝꯂꯥꯗ ꯈꯔ ꯊꯥꯕꯗꯤ ꯍꯦꯟꯅ ꯄꯥꯛꯅ ꯁꯟꯅ ꯑꯃꯅꯤ ꯊꯥꯕꯗꯤ ꯍꯦꯟꯅ ꯒꯝꯂꯥꯗ ꯄꯥꯛꯅ ꯁꯟꯅ ꯊꯥꯕꯁꯤ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯂꯥꯛꯄꯤꯕ ꯏꯕꯦꯝ ꯍꯣꯏ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯈꯪꯕꯁꯤ ꯌꯥꯎꯗꯕꯒꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯃꯣꯠꯁꯦ ꯄꯤꯕꯤꯔꯝꯃꯦ ꯑꯗꯒꯤ ꯑꯩꯅ ꯊꯥꯕꯗꯒꯤ ꯀꯨꯝꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯁꯟꯅ ꯊꯥꯔꯦ ꯍꯥꯏꯕ ꯌꯥꯏ ꯑꯁꯨꯝꯕꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏ ꯀꯔꯤꯅꯣꯗ ꯑꯩꯅ ꯍꯧꯗꯣꯛꯑꯒꯀꯣ ꯃꯌꯥꯝꯁꯤꯒꯤ ꯄꯥꯛꯅ ꯁꯟꯅ ꯊꯥꯔꯛꯑꯒꯗꯤ ꯍꯟꯗꯛ ꯆꯍꯤꯁꯤꯅ ꯃꯐꯝꯁꯦ ꯌꯥꯝꯁꯜꯂꯛꯄꯗꯣ ꯌꯥꯝꯁꯜꯂꯛꯏꯁꯤ ꯃꯥ ꯐ꯭ꯔꯤꯗ ꯃꯥꯡꯒꯗꯧ ꯅꯠꯇꯦꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯁꯨꯝꯃꯒ ꯆꯥꯕ ꯌꯥꯕ ꯄꯣꯠꯅꯤꯅ
ꯃꯤꯔꯝꯗꯒꯤ ꯑꯩꯈꯣꯏꯅ ꯊꯥꯎ ꯂꯩꯔꯤꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯁꯦꯞ ꯇꯧꯋꯦꯗꯅ ꯑꯗꯨꯃꯁꯨ ꯀꯥꯟꯅꯕꯁꯤ ꯎꯕꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯑꯩꯅ ꯃꯁꯤ ꯍꯧꯗꯣꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯏꯔꯥꯡ ꯂꯩꯗꯅꯀꯣ ꯃꯤꯌꯥꯝꯁꯤ ꯍꯥꯏꯗꯤ ꯋꯥꯈꯜꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯒꯁꯨ ꯂꯩꯁꯤ ꯌꯦꯡꯖꯔꯒ ꯄꯣꯊꯥꯐꯝ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯑꯍꯟꯁꯨ ꯑꯣꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯆꯍꯤꯁꯤ 51ꯗ ꯄꯣꯛꯄꯅꯤ 75ꯀꯨꯝꯕꯗꯤ ꯁꯨꯔꯕꯅꯦꯕ ꯑꯩ ꯆꯍꯤꯁꯦ ꯑꯗꯣ ꯑꯍꯜ ꯑꯣꯏꯔꯛꯄꯁꯤꯗ ꯑꯩꯅ ꯊꯕꯛꯁꯤ ꯁꯨꯔꯨꯔꯒꯁꯨ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯃꯇꯝꯗ ꯂꯩꯁꯤ ꯌꯦꯡꯉꯒ ꯄꯣꯊꯥꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤ ꯌꯦꯡꯉꯀꯥꯟꯗ ꯏꯁꯨ ꯅꯨꯄꯥꯁꯤꯅ ꯄꯨꯄꯨ ꯐꯥꯔꯝꯁꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯇꯕ ꯌꯥꯔꯣꯏꯌꯦ ꯄꯨꯄꯨ ꯀꯔꯤ ꯊꯣꯟꯁꯤꯒꯦꯅ ꯍꯥꯏꯗꯤ 이봉어 마tam시 마니푸르기 오이르버 피범시다 아시 리푼 프라마네 거우시에나 아두마이나 리푼 프라마네수 아두마이네 톤자기바니 ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯄꯥꯎꯕ ꯑꯗꯨꯒ ꯋꯥꯍꯪ ꯑꯝꯇꯪ ꯍꯪꯖꯒꯦ ꯉꯁꯤꯒꯤ ꯂꯤꯄꯨꯟ ꯐꯥꯔꯝꯁꯦ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕꯅꯦꯕ ꯃꯥꯒꯤ ꯑꯥꯔꯊꯁꯦ ꯂꯤꯄꯨꯟ ꯍꯥꯏꯁꯦ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯃꯔꯛꯇꯒꯤ ꯆꯣꯈꯥꯏ ꯇꯥꯕ ꯂꯩꯔꯤꯗꯅꯀꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯄꯨꯟꯕ ꯑꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩ ꯑꯩꯅ ꯂꯤꯄꯨꯟ ꯊꯣꯟꯁꯦꯅ ꯑꯗꯨꯃꯥꯏꯅ ꯂꯤꯄꯨꯟ ꯐ꯭ꯔꯥꯝ ꯍꯥꯏꯅ ꯊꯣꯟꯖꯈꯤꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯐꯥꯎ ꯂꯤꯄꯨꯟ ꯂꯩꯅ ꯂꯣꯏꯅ ꯍꯧꯖꯤꯛ ꯃꯣꯏ ꯌꯨꯇ꯭ꯌꯨꯕ ꯀꯔꯤ ꯀꯔꯥ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯄꯨꯟ ꯂꯣꯏꯅ ꯆꯠꯂꯦ ꯍꯧꯖꯤꯛ ꯂꯤꯄꯨꯟ ꯂꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯄꯨ ꯑꯗꯣ ꯋꯥꯍꯪ ꯑꯝꯇꯪ ꯍꯪꯖꯒꯦ ꯁꯤꯅ ꯑꯃꯨꯛ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦꯕꯀꯣ ꯏꯄꯨꯁꯦ ꯏꯕꯣꯛꯀ ꯊꯦꯡꯅꯔꯛꯄꯁꯦ ꯏꯕꯣꯛꯁꯦ ꯏꯕꯣꯛꯅ ꯌꯥꯝꯅ ꯄꯥꯝꯅ ꯀꯩꯅꯣ ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯂꯩꯃꯤꯟꯅꯔꯛꯄ꯭ꯔꯥ ꯏꯄꯨꯅ ꯌꯥꯝ ꯄꯥꯝꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤꯀꯣ ꯄꯨꯄꯨꯁꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯅ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩ ꯕꯕꯥ ꯑꯩ ꯈꯪꯉꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯏꯃꯥꯁꯤꯅ ꯑꯩ ꯀ꯭ꯂꯥꯁ 2 ꯀꯥꯔꯛꯄꯗ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯏꯈꯨꯔꯥ ꯑꯃꯒ ꯂꯩꯕꯅꯤ ꯏꯈꯨꯔꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯇꯣꯟ ꯀꯦꯁꯅ ꯅꯥꯗꯅꯀꯣ ꯊꯕꯛ ꯁꯨꯕ ꯉꯝꯗꯕ ꯃꯥꯏ ꯃꯍꯨꯠ ꯁꯤꯟꯗꯔꯦ ꯑꯩꯅ ꯁꯨꯔꯛꯄꯗ ꯃꯁꯤꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯗꯤ ꯐꯤꯂꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯒꯗ꯭ꯔꯦꯅ ꯈꯜꯂꯦ ꯃꯤꯒꯤ ꯈꯦꯠꯅꯕꯒꯤ ꯆꯥꯡꯁꯦ ꯑꯩꯅ ꯃꯇꯝꯗꯨꯗ ꯃꯇꯦꯡ ꯑꯃꯇꯪ ꯊꯝꯖꯒꯦꯕꯀꯣ ꯑꯩꯁꯤ ꯆꯤꯡꯂꯧꯗ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯧꯕ ꯅꯣꯡꯉꯥꯜꯂ ꯆꯦꯡ ꯄꯨꯔ ꯆꯠꯄ ꯅꯨꯃꯤꯠ ꯇꯥꯔꯒ ꯃꯝꯃ ꯀꯨꯝꯃꯛꯄ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯅꯣꯡꯃ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯃꯥꯁꯤ ꯑꯩꯒꯤ ꯂꯧ ꯃꯅꯥꯛꯇ ꯂꯧꯕ ꯃꯥꯁꯤ ꯀꯥꯔꯛꯄꯀꯣ ꯑꯗ ꯃꯥꯅ ꯑꯁ ꯅꯪꯗꯤ ꯑꯁꯤꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎ ꯂꯧꯕꯨꯛꯁꯤꯗ ꯂꯩꯔꯦ ꯑꯥꯗ ꯇꯝꯄꯥꯛꯇꯗꯤ ꯀ꯭ꯂꯥꯁ 10 ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯄꯒꯤ ꯈꯔ ꯑꯃꯅ ꯍꯔꯥꯎꯅ ꯍꯧꯔꯤ ꯈꯔ ꯑꯃꯅ ꯀꯞꯐꯧꯋꯦꯅ ꯃꯥꯅ ꯇꯝꯕ ꯃꯗꯨꯗ ꯑꯩꯉꯣꯟꯗ ꯐꯤꯜ ꯑꯃ ꯆꯪꯈꯤꯕ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯃꯤꯒ ꯈꯦꯠꯅꯕꯒꯤ ꯆꯥꯡꯁꯦ ꯁꯤꯇꯤꯗ ꯂꯩꯕ ꯀꯥꯡꯕꯨꯅ